project Henglep Sale Tukong Bazar Henglep Sali na Indonesia mana kita coba project dia jauh sele project menunggu sangi project menunggu sampai bahu ya dan project yang Henglep yang kanda ini kita congratulate dia ada memang besar ke so itu nah waterfall lambi ni dalam na anggap lambi ni dalam ni sini aku lambi dah tali ni ngo arcation tu itu hil ni short tu so di arcation tu ni kerja ada ni kukimun kupe yok sele je ni tapi tolong dulu anu turun datang itu ni anu dah ngai yang silent village सारे जहां से अच्छा कोई project Lemata Yoselak Play project Yoselak Mafamase Manipur gi mai khadu iba Manipur lagi North East gi mai supply tau iba mafam Lemata kodi nambi di Brahma Park Selain networking pa. Ini lagi informasi. Saya lagi tak ki, tak project ki lagi tak hai cara pergi Manipur ki course, course untuk iba mai sendiri knowledge ki mana mai sendiri iba fun ne, pergi Mizoram, degi di Shillong Meghalaya sendiri buku yau nama ipi iba fun lagi tak ki. Hai dah juga kunjungi memang na silent coffee lagi tak, aina kang ni. Ada fun jadi population je household aina sunyi yang lebar macam dah household apa minimum 500 household gumbal lagi mana 500 600 above hai cara.
ꯑꯗꯨꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕꯣꯇꯔꯁꯤ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯨꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯖꯗ꯭ꯔꯤ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯪꯖꯒꯦ ꯃꯌꯥꯝꯗꯀꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯇꯥꯛ ꯁꯤꯂꯦꯟ ꯚꯤꯂꯦꯖ ꯀꯣ ꯁꯤꯂꯦꯟ ꯚꯤꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛꯀ ꯎꯅꯔꯒ ꯏꯌꯥꯝꯕꯁꯤꯗ ꯋꯥꯍꯩ ꯈꯤꯇꯪ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯪꯖꯒꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯈꯨꯟꯁꯤ ꯄꯨꯟꯅ ꯍꯥꯎꯁ ꯍꯣꯜꯁꯤ ꯀꯌꯥꯃꯨꯛ ꯇꯥꯏ 76ꯀꯨꯝꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪꯗꯤ ꯃꯝꯃꯦ ꯑꯗꯣ ꯕꯣꯇꯔꯗꯤ ꯀꯌꯥꯃꯨꯛ ꯂꯩ ꯁꯤ ꯃꯐꯝꯁꯦ 300 ꯑꯕꯞ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯕꯣꯠ ꯊꯥꯗꯈꯤꯕꯗꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯊꯥꯗꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯠꯅ ꯆꯩꯅꯕ ꯏꯔꯥꯡ ꯐꯂꯥꯡ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯟ ꯚꯤꯂꯦꯖꯀꯤ ꯑꯣꯏꯅꯗꯤ ꯏꯔꯥꯡ ꯐꯂꯥꯡ ꯊꯣꯛꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣꯒꯤ ꯃꯐꯝꯗꯒꯤ ꯇꯥꯃꯣꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯈꯔ ꯇꯥꯖꯕꯒꯤ ꯇꯥꯃꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯃꯐꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯠꯅ ꯆꯩꯅꯕ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯟ ꯚꯤꯂꯦꯖ ꯍꯦꯡꯂꯦꯞ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ 57 ꯍꯦꯡꯂꯦꯞ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ ꯑꯗꯣ ꯈꯨꯟꯁꯤꯁꯨ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯀꯩꯁꯨ ꯏꯔꯥꯡ ꯐꯂꯥꯡ ꯂꯩꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯂꯩꯕ ꯎꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯣ ꯃꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯄ꯭ꯂꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯁꯄ꯭ꯂꯥꯏ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯇꯥꯛꯀꯤ ꯄꯋꯥꯔ ꯍꯥꯎꯁ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯅꯤ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯍꯣꯜ 500 ꯍꯥꯎꯁ ꯍꯣꯜꯒꯨꯝꯕ ꯑꯗꯩ ꯕꯣꯇꯔ 300 ꯑꯕꯞ ꯂꯩꯌꯦꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ 300ꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯕꯣꯇꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯒꯤ ꯕꯣꯠ ꯊꯥꯗꯅꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯊꯥꯗꯈꯤꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯩ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗꯁꯨ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯅꯍꯧꯖꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯅꯣꯔꯃꯦꯜꯗ ꯂꯩꯔꯝꯃꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯐꯝꯁꯤ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒꯤ ꯐꯖꯕꯗꯨ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯂꯩꯃꯇꯥꯛꯇꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯦ ꯉꯁꯤꯒꯤꯗꯤ ꯂꯩꯃꯇꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅ ꯑꯃꯨꯛ ꯃꯇꯝꯗ ꯑꯃꯨꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ